lamlaki uchek sing fanaba lang thakpa singi mathakta forest department na drive chathaduna lakpagi saruk ama oina ngasisu Thawbal Forest Division ki DFO Dr. Laisangthem Jesili ki meeting makhada Thawbal Forest Range ki team amana Thawbal District ki Moising area da akhanaba drive chathakibaga loinana uchek fanaba thaklamba lang kunma thoirom phagatkhre Pawasina hai Thawbal Forest Range ki Range Officer Dinesh Chandra Salam ki lamjing makhada ngasi angan ba ayukta chathakiba drive aduda range asigi makhada leiriba bid office singi staff singsu saruk yaduna Thawbal District ki Moising area da drive chathaba amade check tobaga loinana uchek fanaba thaklamba lang kunma thoirom phagat pangam khibani hairi ngasigi drive aduga mari leinana Thawbal Forest Range ki Range Officer Dinesh Chandra Salam na phongdokhibada Forest Department na tongan-tongan ba part sing amadi local sing da drive chathaduna lang thakdana ba ujek fadana ba amadi hatpidana ba paujel kaya piduna ngasi fawba lakle ngasi chathariba drive asesu mafam asida lang masing khangdana thakle ujek kaya marum fare hatle haibagi akakna ba paw ama fangbadagi range asigi staff sing punsinduna akhanna ba drive ase chathabani hairaduna mamang thadasu lelongi tongan-tongan ba mafamdagi ujek fana ba thaklamba lang marifurom phagatkibasu laikhre haiki Hold on.